Praja miyamgi khanba leibak kaningba amadi leingak semningba MLA amata yauramdre haina People Progressive Alliance Manipur PPAM na paumi singa unabda fongdokre ngasi Manipur Press Club ta paumi singa unakibadada PPAM gi member Thausom Sujata na fongdokibada Manipur da oriba fiba masida miyamgi bihut oriba MLA singna lawgadaba thodang sing lawraktaba si laibak thibata natana Meitei MLA singna Meitei MUTHANBANI haibadasu HAIMANBA THOKLOI haina fongdokre mahakta makha tana haikibada sayol amagi manungda MLA sing punsinduna leingak ama semnaba PPAM na matam thakibadu thabakta onthoraktabana MLA singi signature campaign satake hariba campaign aduda MLA singna pirakiba paukhum peningai oikide nakala maromda MLA kungamathoi anauba leingak ama semnaba Prime Minister amadi Union Home Minister da memorandum pisinkhibadu thagatli adubu drama gi mawngda tawkibadu di nungaitaba fawi haina mahakta makha tana fongdokhi